ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯄ꯭ꯂꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯦꯔꯤꯌꯦꯜ ꯊꯣꯛꯑꯒ ꯇꯧꯕꯁꯤꯡꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯔ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯅꯝꯖꯔꯛꯀꯦ꯫ ꯚꯤꯗꯤꯑꯣꯁꯤ ꯆꯥꯔ ꯁꯦꯝꯕꯁꯤ ꯑꯩꯈꯣꯏꯅ ꯀꯛꯊꯠꯂꯒ ꯀꯠꯇꯤꯡꯗꯒꯤ ꯊꯥꯕꯁꯨ ꯌꯥꯕꯗꯤ ꯌꯥꯏ, ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁꯀꯤ ꯔꯦꯠ ꯍꯥꯏꯒꯗ꯭ꯔꯥ 100% ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯕꯦꯠ ꯀꯩꯅꯣꯁꯦ ꯒꯝꯂꯥ ꯑꯁꯥꯡꯕꯁꯦ ꯁꯤꯃ ꯊꯝꯖꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯥꯝꯕꯤ ꯒꯝꯂꯥ ꯑꯃꯗ ꯁꯨꯃꯥꯏꯅ ꯊꯥꯔꯦ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯔꯤꯁꯦ ꯃꯥꯒꯤ ꯆꯠꯂꯛꯄꯁꯦ ꯁꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯀꯠꯇꯤꯡ ꯇꯧꯈꯤꯕꯩꯅꯤ꯫ ꯁꯤꯒꯤ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯅꯦ, ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯑꯒ ꯇꯧꯕꯁꯦ ꯑꯩꯅ ꯁꯤꯗ ꯀꯠꯇꯤꯡ ꯑꯃ ꯀꯛꯈ꯭ꯔꯦ, ꯀꯛꯊꯠꯂꯒ ꯑꯗꯨꯒꯤ ꯆꯥꯔꯗꯨꯅꯤ ꯁꯤꯗ ꯀꯛꯈꯤꯕꯒꯤꯗꯨꯅꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ, ꯁꯨꯃꯥꯏꯅ ꯀꯛꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯃꯒ ꯑꯩꯅ ꯀꯛꯈꯤꯕꯅꯤ, ꯁꯤꯗ ꯑꯃꯒ ꯀꯛꯊꯠꯂꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯒ ꯀꯛꯊꯠꯄ ꯑꯗꯨꯑꯣꯏꯔꯗꯤ ꯆꯥꯔ ꯑꯅꯤ ꯐꯪꯉꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯃ ꯑꯃꯒ ꯑꯃꯨꯛ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯁꯤꯁꯤꯃꯒ ꯁꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯁꯤ,ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯨꯝꯕ ꯑꯃ ꯊꯝꯃꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯥꯔ ꯁꯦꯝꯕꯁꯦ꯫ ꯑꯗꯨꯒ ꯀꯠꯇꯤꯡꯗꯒꯤ ꯁꯤꯗꯒꯤ ꯇꯧꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯁꯨꯝꯕꯁꯦ ꯈꯔ ꯃꯇꯣꯟꯁꯦ ꯅꯧꯔꯗꯤꯕ ꯍꯧꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯄꯅꯦ, ꯑꯗꯩ ꯈꯔꯁꯨ ꯊꯤꯟꯕꯅꯦꯕ, ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯖꯅ ꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯃꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤ ꯀꯛꯈꯤꯕꯩꯅꯤ, ꯁꯤꯗꯒꯤ ꯀꯛꯄꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯃ ꯀꯛꯑꯒ ꯁꯤꯃꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯗꯨꯁꯨ ꯃꯥꯅ ꯐꯥꯔꯦ, ꯁꯤꯃ ꯂꯩꯕꯥꯛꯁꯤ ꯇꯧꯔꯒ ꯐꯖꯅ ꯂꯧꯊꯣꯛꯑꯒꯗꯤ ꯁꯤ ꯑꯗꯨꯝ ꯐꯖꯅ ꯃꯣꯟ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯐꯖꯅ ꯀꯥꯍꯟꯕꯗ ꯁꯤ ꯐꯖꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯅꯧꯕ ꯃꯥꯁꯤ ꯆꯥꯔꯁꯤ ꯂꯣꯡꯊꯣꯔꯛꯄ, ꯁꯤꯗ ꯁꯨꯠ ꯑꯅꯧꯕ ꯂꯥꯛꯑꯦ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯁꯦꯝꯕ ꯌꯥꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯅꯤ ꯄ꯭ꯂꯥꯟ ꯈꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯃꯔꯤ ꯆꯠꯂꯒ ꯑꯦꯔꯤꯌꯦꯜ ꯔꯨꯠꯇ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝꯕꯤꯔꯒꯗꯤ ꯍꯦꯟꯅ ꯁꯤ ꯁꯦꯝꯗꯣꯏ ꯍꯥꯟꯅ ꯁꯦꯝꯕꯤꯔꯒꯗꯤ ꯁꯤꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯃꯁꯥ ꯈꯔ ꯑꯔꯤꯕꯅꯗꯤ ꯍꯦꯟꯅ ꯁꯛꯁꯦꯁ ꯑꯣꯏꯕꯅꯤ, ꯑꯗꯨ ꯑꯅꯧꯕ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯁꯛꯁꯦꯁ ꯑꯣꯏꯕꯅꯤ꯫ ꯁꯤꯃꯁꯨ ꯅꯞꯄꯦ, ꯁꯤꯗ ꯂꯥꯁꯇ ꯅꯞꯄꯦ ꯃꯔꯥ ꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯆꯠꯍꯜꯂꯒ ꯁꯨꯃꯥꯏꯅ ꯆꯠꯍꯜꯂꯒ ꯇꯥꯍꯜꯂꯒ ꯇꯧꯕꯁꯦ ꯁꯤꯅ ꯁꯛꯁꯦꯁꯀꯤ ꯔꯦꯠꯁꯦ ꯌꯥꯝꯅ ꯍꯦꯟꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯥꯕꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈ꯭ꯔꯒꯕꯨꯗꯤ ꯀꯠꯇꯤꯡꯅ ꯇꯧꯔꯒꯁꯨ ꯌꯥꯏꯀꯣ, ꯑꯗꯣ ꯑꯩ ꯁꯤꯁꯤꯅ ꯗꯥꯏꯔꯦꯛ ꯀꯠꯇꯤꯡꯅꯤ꯫ ꯏꯁꯥꯁꯤꯗ ꯃꯌꯥꯝ ꯏꯆꯥꯁꯤꯡꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯩꯅ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯊꯦꯡꯛ ꯌꯨ꯫